ahan bada maru oiba pau akhoi masel afaba wakhoi khunduna amana amadi mateng pangleba matamda nusi chanana haina Manipur Legislative Assembly Speaker T.A. Secretary Luching Purel Kingsu Bama Kabali Taramapa Subanuchi Thoram Wakale Machingaleba Mahapu Bamda Pangke India Lengap na Manipur Kanbagi Mahutta Hambal Kana na Bafona Padagi Nasi Manipur Nasi Haina Veteran Politician Ojo na Haite Lamdam asida phong liba maru oiba nukhel gi pauche ama oiba kanglei paki mairagi nuku manga sibo mapo kumon thoram pangthok thibagalonina veteran journalist kaya da asan lokto tamdina tai thibo thre amadi Kolkata da pangthok thiba taramathoi suba National Open Taekwondo Championship 2025 ka Manipur team na overall team champion hai Khurumjari ISCOM News Miang Tabir Pumna Mapu Ahan Bamaktada Suraj Khongban Tabam Taram Nokcheri Hauzik Mapung Oiba Pau Miyoi Ba Ama Oina Aikoi Masel gi Marakta Nungsinana Leiramba Adu Ngasidi Aikoi Masel gi Marakta Thajanaba Leiraktabadagi Lamdam Masida Charang Naba Amadi Khana Chainabagi Wathok Kaya Thoklibani Haina Manipur Legislative Assembly gi Speaker T.A. Satyabratana Phongdokre Wafum asi State Level Gangai Celebration Committee na sinduna ngarang Chingmairong Kabui Khulda pangthokhiba Gangai gi thoramda mahakna phongdokhibani mahakna makha taraduna aikhoi masel afaba wakal khanduna amana amagi mateng pangnaduna punna thabak pangthok minaraba matamda leiminariba furup singi marakta nungsi chanana hingminnaba haiba du purakpa ngamgani adubu miyamgi mihut oiriba sing asisu miyoiba ama oina asoi aranba haibasi adumak yaudaba nate hairiba asoiba sing adu thoglaktuna masa masada takpi bagi mahutta TV discussion kharada asoiba sing adu puthoktuna pangchai da chaibagi thabagasi makhata na chatharakpa tarabadi aikhoigi Manipur asi chaukhatpa ngamloi loinana leibak asi phahansi chaukhathansi amadi nungsinana punna leminasi haiba taragadi court lituna TV discussion da phamlaga khana nainaduna leiba asina yaroi field da thoktuna thabak pangthokpasu yamnamak mathautai haina mahakna phongdokhi ngarangi gangai gi thoramadda Manipur Legislative Assembly gi Speaker T.A. Satyabrata Wangkhai Assembly Constituency gi MLA T.H. Arun Kumar Singh TRCP Ragailong gi President Pauchare Longmai amadi Imphal East gi Additional District Magistrate R.K. Dayanandana mathang sitna athoiba mithung lensing oina saruk yakhi loinana thoramadu gi saruk ama oina kabui furup singgi oiba tongan tongan ba jagoi isai kaya amasu utkhi nusinaba amana thajanaba amsung nusinaba nandagadi akhoi ngasi Manipur lawo charang noiba khana chainaba thoiba mawamsi khuthinga ai amamon thola kanda ai amamon lepa kanda ai thomoda phawa wakhansi chabana phongdagadi kali khanadu aluna akhoi su mentally physically strong over changi
ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯎꯔꯒ ꯋꯥꯈꯜ ꯑꯣꯟꯕ ꯋꯥꯈꯜꯗ ꯆꯦꯟꯖꯇꯧꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯔꯒ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯨꯞꯅ ꯇꯥꯟꯅꯔꯒ ꯁꯨꯝꯕ ꯐꯪꯁꯟ ꯅꯠꯇꯕꯗ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯈꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯖꯒꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯞꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯧꯎ ꯄꯟꯊꯥꯅ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯁꯤꯖꯟ ꯄꯣꯊꯥꯕ ꯃꯇꯝ ꯑꯗꯨꯗꯩꯗ ꯇꯥꯏꯕꯪꯁꯤꯗ ꯑꯃꯟꯕꯅ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯔꯩꯕ ꯃꯌꯥꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯗꯨꯝꯕ ꯄꯣꯠꯇꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯅꯤꯡꯖꯔꯤꯁꯦ ꯍꯥꯏꯅ ꯊꯦꯡꯅꯖꯩ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕ ꯑꯃꯗ ꯏꯁꯣꯔꯁꯨ ꯑꯩꯅ ꯊꯥꯖꯖꯕꯗꯨ ꯈꯪꯖꯕꯅꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯆꯤꯡꯁꯨꯕꯝ ꯑꯀꯥꯕ ꯅꯤꯡꯁꯤꯡꯂꯨꯞ ꯂꯨꯀꯥꯅꯦꯜ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯋꯥꯃ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯣꯖꯥ ꯑꯀꯥꯕ ꯂꯩꯈꯤꯗꯕꯒꯤ 19 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯔꯥꯡ ꯋꯥꯈꯥꯂꯩꯃ ꯆꯤꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯃꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯝꯕꯅ ꯍꯥꯏꯈꯤꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯍꯣꯠꯅꯕꯤꯔꯝꯕ ꯑꯣꯖꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯩꯁꯨ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯣꯖꯥ ꯑꯀꯥꯕꯒꯤ ꯃꯤꯇꯝ ꯑꯃ ꯖꯤꯔꯤꯕꯥꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯂꯤꯀꯥꯗ ꯁꯥꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯆꯧꯕ ꯊꯧꯔꯝꯗꯤ ꯃꯤꯇꯝ ꯑꯁꯤ ꯁꯥꯒꯠꯄꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥ ꯑꯁꯤꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯁꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯊꯝꯕ ꯉꯝꯅꯕ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯁꯒꯣꯜꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯂꯝꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯄꯥꯛ ꯆꯥꯎꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯇꯦꯕꯜꯗ ꯆꯦ ꯆꯥꯡ ꯈꯔ ꯏꯔꯒ ꯄꯕ꯭ꯂꯤꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯆꯥꯛꯈꯨꯝꯗ ꯐꯨꯡꯒꯥꯗ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯅꯨꯡꯁꯤꯅꯕ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯔꯛꯄ ꯉꯝꯒꯅꯤ ꯑꯣꯖꯥ ꯑꯀꯥꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯂꯣꯜ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯣꯜ ꯑꯁꯤ ꯆꯥꯎꯈꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯡꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯣꯖꯥꯅ ꯇꯛꯁꯤꯜꯂꯝꯃꯤ ꯂꯣꯜ ꯃꯌꯦꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯟꯅ ꯇꯛꯁꯤꯟꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯡꯈ꯭ꯔꯕꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯕ ꯉꯝꯗꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯦꯛ ꯑꯁꯤ ꯂꯦꯞꯈ꯭ꯔꯒꯁꯨ ꯆꯠꯅꯗꯕꯒꯤ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯗ ꯂꯩꯈꯤꯕꯗꯒꯤ ꯃꯤꯂꯥꯜ ꯀꯧꯕ ꯂꯨꯞ ꯑꯁꯤ ꯁꯦꯝꯂꯒ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯆꯪꯁꯤꯟꯕꯗꯒꯤ ꯉꯁꯤꯗꯤ ꯃꯥꯁꯇꯔꯒꯤ ꯊꯥꯛ ꯐꯥꯎꯕ ꯇꯝꯅꯔꯦ ꯑꯣꯖꯥ ꯑꯀꯥꯕꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯕꯁꯤꯡꯅ ꯇꯛꯁꯤꯟꯕꯗꯒꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯡꯂꯦ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯂꯣꯜ ꯃꯌꯦꯛꯄꯨ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯇꯨꯡ ꯏꯟꯁꯤ ꯍꯥꯏꯅꯁꯨ ꯅꯥꯎꯈꯝꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯟ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯒ꯭ꯋꯦꯖ ꯗꯥꯏꯔꯦꯛꯇꯔꯁꯦ 2013ꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯗꯒꯤ ꯃꯤꯂꯥꯜ ꯑꯃꯗꯤ ꯃꯤꯇꯩ ꯐꯅ ꯍꯣꯠꯅꯖꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯈꯤ ꯍꯧꯖꯤꯛꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯡꯉꯦ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯌꯦꯛ ꯑꯁꯦ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛꯇ 1979 ꯃꯌꯦꯛ ꯂꯦꯞꯄꯝꯃꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯐꯝꯁꯤꯡꯗ ꯇꯝꯕ ꯉꯝꯗꯅ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯦꯛ ꯑꯁꯦ ꯂꯦꯞꯄꯒꯁꯨ ꯃꯌꯦꯛ ꯑꯁꯦ ꯆꯠꯇꯕꯒ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯕꯗꯒꯤ 2002ꯗ ꯃꯤꯂꯥꯟ ꯀꯧꯕ ꯂꯨꯞ ꯑꯃ ꯁꯦꯝꯃꯒ 2005ꯗ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯂꯥꯛꯇꯨꯅ 2005ꯒꯤ ꯃꯦꯒꯤ 17ꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯤ ꯌꯥꯅꯆꯦꯔꯣꯟ ꯏꯅꯕꯗꯒꯤ ꯉꯁꯤꯗꯤ ꯃꯥꯁꯇꯔ ꯊꯥꯛꯂ PhD ꯐꯥꯎ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯟ ꯃꯌꯦꯛ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯅꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥꯒꯤ ꯂꯣꯟꯕꯨ ꯆꯥꯎꯈꯠꯅꯕ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯡ ꯍꯤꯡꯉꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯃꯛꯀꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯃꯍꯩ ꯇꯝꯐꯝ ꯂꯩꯔꯝꯃꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟꯁꯦ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯤꯒꯤ ꯇꯥꯡꯈꯨꯜꯒꯤ ꯃꯥꯎꯒꯤ ꯃꯔꯥꯡꯒꯤ ꯇꯝꯕ ꯍꯧꯔꯝꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯝꯕ ꯍꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯏꯁꯥꯒꯤ ꯂꯣꯟꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯕ ꯑꯗꯣ ꯃꯍꯥꯛ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯎꯔꯝꯕꯗꯒꯤꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗꯣ ꯃꯍꯥꯛꯅ ꯃꯥꯡꯖꯧꯅꯅ ꯆꯍꯤ 90 ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯣꯖꯥ ꯑꯀꯥꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯊꯝꯕꯤꯔꯝꯃꯤ
loishinaba amadi leibak asibu kannaba honabagi mahutta miyamgi mihut oina leiriba luchingbasinga fambal munaduna thambal kananaba honaduna leiri haina veteran politician Okram Joyna phongdokre Maharaj Gambhir Singhna leikhidabagi ningsing numit amadi Manipurna chahi taret khuntakluraba matung amuk hanna maning makha tamba lebak ama oirakpagi chahi chani mapung pharakpagi thoram ama tha asigi tang mapalda langthabalda leiba Maharaj Gambhir Singhgi mitamda ikai khumnaba utpagi thoram ama pangthoknabagi matangda ngasi kawada leiba mahaki mayumda pangthokkiba paugi mifam amada mahakna wafam asi phongdokhibani Hanagi Minister Langpok Lakpam Jayanta Nauria Pakhang Lakpagi Hanagi MLA RK Anand amadi Imagi Mairagi Thomi Singh Yauna Pham Kiba Paugi Mifam aduda veteran politician Okram Joyna makha taraduna Kumjali Singh ani kolhumdagi Megi tang ahumdagi lamdam asida thoglakkiba irang asina maram oiraga Manipurda khuntak lansibagi mawongda leirakliba asi chahi ahum mapung pharakle Masi faubada India lengakna irang asi loishinbagi thabak thoram amata paikhatpagi mami tadri haiba yai maru oina Manipurda chahi taret khuntakpa thokraba matungda handak thokliba irang asina maram oiraga chahi ahum khuntakpa ama amuk thokhanliba asi India lengakna chatharakpa proxy war amani loinana BJP lengak asina Manipur bu thugaina bahonarakpani haiba asi lamdam asigi miyamna mayek sengna khangi adubo matam amada chahi taret khuntakluraba matung awasingbu maithiba piduna amuk hanna ningkha tamlakhiba maitai furuba sina ngasidi amuk hanna refugee kharagi makhutta khuntakpa haibasi yamnamak ikai ningai ni amadi hauzik khuntakpa amagum lamdam asida leirakliba asi maru oina India lengakna Manipur kanbagi mahutta thambal kannanaba honnabadagi ngasigi Manipurgi fibamasi oirakpani maram aduna miyamgi mihut ama oina leiriba Pangdaba Luchingba Singh asidagi lamdam asigi miyamna lapna leiduna Manipur asi kannaba honamilasi amaromda tha asigi tang mapalda chahi taret khuntakpa ining thau Gambhir Singh amadi athauba Singh ningsing lup Manipur athauba Singh gi liklam thiba lup Manipur imagi Maira Manipur Langthabal Kendra Coordinating Committee Manipur Langthabal Kendra Maira Paibi Coordinating Committee Manipur amadi Radio Listener Manipur ga khusamnaduna pangthokadawriba Maharaj Gambhir Singh gi ningsing thauramasida miyam punna saruk yaminaduna Manipur kannaba firep ama longminasi hainasu mahakna makha tana apil tawkhi Ujibawa sahi ahum mapung phagadorba akhoi sigumba akhoi kangpi irang asi akhoi ngasi bawda Bharat sarkar na hairiba irang asi loisanaba akhoi honabadu akhoi du ude madugi mahutta Manipur kannaba amasung Manipur gi irang laksanaba honabai mahutta thambal amasung lamdam sida sarkar fainaba honaduna lei haina akhoi phawe akhoi Hangre madudi masi Manipur da chahi taret khuntakpagi matungda chahi ahum khuntakpa chahi ahum phagadorba khuntakpa si akhoi mayam puramana hainariba Bharat sarkar na tawba pokshi lalamani BJP na Manipur thugaina ba tawba Bharat sarkar na Manipur thugaina tawba aduma makangi lalongni masi pokshi war ni haidra akhoi mayam hainaribuduni aduna akhoi sigumba akhoi gi pokshi war zida akhoi ngai badi akhoi khange madudi lising amaga janifan 19 dagina 20 bawda ramabu mai thiba pidna Manipal horaba sahi taret kuntak bada matamdugi kabobu mai thiba pidna Manipur kaloraba adugumba Manipur si ngasidi adugumba sahi taret kuntak bagi selakpa misen kargi makutta kuntak tuna leiri kabo mai thiba pigraba kabogi makutagi lahoraba Manipur asidi kabo dagi selakpa misen kargi maikei makutta kuntai Numidang Wairamda Fongba Pauche Kangleipaki Mairagi Nifu Manga Suba Mapok Kumon Tharam Ngasi Pauche Sigi Kaisampa Junction da Leba Office ta Pangthokre Achamba Thoramatuda Pauche Sigi Proprietor Namirapam Tomba Amadi Pauche Sigi Chief Editor Wangkhemcha Samjaina Mathang Sidna Thoiba Mitung Amadi Thoramapu Oina Sarugyaki Thoramasiga Mari Lainana Pauche Sigi Paumi Singda Achamba Khudol Tamduna Ikai Khumnaba Utki Thauramga Mari Lainana Pauche Sigi Chief Editor Wangkhemcha Samjaina Phongdokhibada
Kangleipaaki Mairana Chahi Nifu Marik Chupa Miyamda E Pau Panghananabagi Damakta Laurakhiba Thodang Kaya Marik Chumna Paudamki Loinana Lamdamasida Pau Chegi Tabak Thauramdagi Pothaduna Leiraba veteran journalist Singamadi Masagi Chahi Humphudra Helaba Fauba Chaukhatnaba Choktaba Leitana working journalist Ama Oina Pau Chegi Tabak Tauriba journalist Singda Achamba Kudol Tamduna Ikai Khumnaba Utki Achamba Kudol Pot Piduna Ikai Khumnaba Utkiba veteran journalist Singadudi All Manipur Working Journalist Union Amjugi Hanagi President Laihau Thabam Sarachandra Huyan Lanpau Pau Chegi founder editor Salam Bharat Bhushan Kangleipaaki Mairagi Hanagi editor Amadi Amjugi founder member Hozikna Thabaktagi Potharaba Yumnam Ajit Amjugi Hanagi President Ningthau Khongjam Tombi Raj Amadi Masagi Chahi Humphudra Helaba Fauba working journalist Ama Oina Pau Chegi Lamda Mapung Phana Thodang Lauriba Sanalepal Pau Chegi and Krishna Mohan Amadi Athokpam Thongam Luwang Atopaming Navachandrani Khaidem Ongbi Chauba Devi Mapuroi Mingna Khaidem Nareshor Nanaugi Misi Sigi Matangda Samaj Thodang Nupi Kanglup Laifrak Pam na Sindana Wango Assembly Constituency Manung Chanaleba Laifrak Pamge Khongzombong Community Hall Dangasi Wakat Mifam Chathakre Hairiba Wakat Mifam Ajuda Chauba Hatpa Yaningde Mi Hatpa Kudak Putu Mara Leba Mi Hatpa Chairak Piu Nupi Hatpa Saram Chutney Amadi Achumaran Puthok Piu Haiba Play Card Kayasu Suzinaki Ngasigi Wakan Mifam Ajuda Saruk Yakiba Samaj Thodang Nupi Kanglup ki Secretary Tayen Jam Ongbi Kamlana Haikibada Masigumba Thokhan Ningdaba Thodok Asi Matungda Amukhana Thoktabasu Oiresanu Loinana Chaubaki Misi Asimak Khunai Asigi Nupi Amada Chatharakpa Crime Ama Oina Lowdabangamloi Thodok Asida Chenariba Maraleba Mihat Pasing Adugi Matakta Miam Khangna Chairak Piu Haiba Wafam Singsu Fongdoki Panba Yabadi Khaidem Ongbi Chauba Hairiba Nupi Asi Mamang Chahi December ki Tang Kuntareta Thiam Laisang Khong Ibudhau Pakhangba Laisangi Manak Nakna Hoba Haibong Pambi Amagi Makhada Chingna Ningai Oiba Moongda Asiba Hakchang Oina Taduna Leiramba Adu Khunja Singna Thengnarakibani Amadi Chaubaki Misi Asiga Mari Leinana Mahaki Mapuroiba Khaidem Nareshor Manembok Khaidem Ongbi Indira Amadi Langathel Laikhom Bazardagi Hauzikna Nongpok Kaithel Manbi Awang Lekai da Leiba Moirangthem Dhanajit Singh Yauna Yaripok Bisnu Naha Bamo Lekai dagi SH Kanan Bala Devi Atopaming Dhaneshwari Hariba Makhoi Mari Asi Wangoi Police na Faduna Hauzik Police ki custody da Leiri Kiba Kuki Tari Kuntare, Rebu Salabam, Sabu, Haidemgi, Aduki Damaka, Kuki Pay and the Pondokona, a quick Pulakai, when I walk me from the Panjavani. Masida, Masikum Batadoje, a quick Amana to one day, Aduka, Masi, Samasida, Kuki Nupi, the Yana, Satina, the terrible crime, Nana Kumilaway. Masibu, I couldn't Kariki Damato, Aduka, Nihat passing a door, a quick Hakwa. Sairak Pihanini, Aduna, Akatmo the condemned. Kuki Mara lady Haduna, Tana, evidence in the Pangaba missing a good like Bamiam, Tuna, Matik Jabamaku than DPP, where to say hygienic. Financial year Lissingani Kunmari Lissingani Kunmangagi Oina Kaitharakiba MPLADS Fungi Utilization Report Miyamda Kanghan Biu Haina Imphal East ki Basikong Torban Lekai dagi Oinam Robert Kobamioi Amana Imphal West District Planning Office ke Public Information Officer ki Khuthangda State Public Information Officer da RTI Thakre RTI asi Manipur Miyam gi Mahut Sindana Miyam gi Yaifanabagi Damakta Kaitharakliba Senfam Singh Kanglon Chumna Amadi Mafum Chana Sejanaribra Haiba adu Punna Khangminanaba Thakibani Hairi Committee on Tribal Unity Kotugi Mathakta First Information Report FIR ma Lokhapiyu Haina Hangang Police Station ki Officer in Charge ki Khuthangda Kangpopi Police Station ki Officer in Charge the complaint letter Wakat Cherolama Pisindana Social Activist Malem Thongam na Taksin Kre Wakat Cherol adu ngasi ayuk pung 12 makhai taba matamda
masing yamlaba tongan tongan ba lukki maira paibigi ima event sing kaya ga loina na chattuna pisin khibani panba yabadi haukiba chehi gi December gi tang tara tareta kotu gi maikai dagi press statement ama tholaktuna malem thongambu kangpokpi fauduna laktana ba akan ba wafam kaya ama fongna thamlakhiba du pung kunmari gi manungda handokpi na ba mahakna kotu gi maikaida haijakhrabasu thabakta onthoraktabadagi ngasigi wakat cherol adu pisinkhibani hairi ngasigi khongchat aduda yaifan nupilop maibakhul mairapaibi leishana women's welfare association koirengai manung koirengai bazar nupi marup koirengai uram mapal mairapaibi advanced women society awang sekmai mairapaibi khurai konsam lekai apunba nupilop haingang makha lekai apunba mairapaibi amadi kontha women's reformation and development samajna chingba lekai lekai gi maira lupsing susarugya khi Mamangi chehi December ki tang kuntra mathoida segmai police station ki manung chana leiba khongam park area da kwakta dagi thabak suduna laikhiba miyoi ani lambi da makhongna ayukta chatlingai da gari na thomlambadagi laikhidraba Muhammad Tajuddin Chesam amadi Muhammad Salahuddin khudhaibam ani gi mihata chenariba sing tha sigi ahum phawbada phananaba langla langjin पुथोकपा ngamdragadi Manipurda leiriba CSO singa khutsamnaraga misi asigi mari leinana semkiba JAC na makhal makha kayagi khongjang changsilagani haina JAC gi ko convener Rahman Buya mayumna akan ba wafam thamlakli wafam asing asi kwakta dagi Muhammad Tajuddin Chesam amadi Muhammad Salahuddin khudhaibam anigi misi gi matangda ngasi kwakta bazarda miyam gi mifam ama Pangthokpaga loinana JAC against the brutal hit and run killing of Muhammad Tajuddin amadi Muhammad Salahuddin haiba JAC ma semduna mifam pangthoktuna phongdokhibani Rahman Buya mayumna makha taraduna haikibada garina thombadagi laikhidraba miyoi anigi imungda Manipur gi CSO sing Amso Ampako MMWO kwakta gi Jamiat Ulama Anjuman Mausra AKYVO AMPYA na chingbana victim anigi imungda mateng pangduna awa ana saruk yaduna lakli loinana miyoi ani asibo gari na thomlamlaba matung hanna yenglamdana chen kiba thodok JAC na condemn tawi makhoida thomlaga gari chen kiba thiba phangnaba mihatpa khangdoknaba Manipur police na kan honari adubu ngasi phawba thomlamba gari chapchana phaba ngamdri maram sina JAC na mihatpa amadi thomlamba gari phaba phangdriba phawba asida hakchang anigi post mortem tauba yaroi haiki paugi mifamduda JAC against the brutal hit and run killing of Muhammad Tajuddin amadi Muhammad Salahuddin gi co-convener Pukhri Mayum Saddam member sing Maulana Abdul Kalam Haji Ahmad Khan Abdul Barik Hanif Shah Nazir Muhammad Ayazuddin susarugya ki hairi Hauji phawbada Manipur government ki police department na akanba yamna strict oina moi thawai haksang yauna maral lairaba miyo singadu phana nabagi damakta akanba section tharanga loina na moi family da mateng pangbiri tawtabu ngasi phawbada chapchana thomamliba gari du sinani haiba confirmation ama pho pidabna maram oiraga hayeng January ki tang ahum phawbagi manungda ngasi dagi 24 hour gi manungda hairiba thawdog asida senariba gari na singba si phagat piraga JAC ga yanaba ama puraktriba phawba ikoi dead body oriba laibak thiba thawdog asida laikhidraba miyo yani asi postmortem tawbagi su ikoi JAC na yaba pijadri loinana dead body asi su ikoi lawdaba haina lemnare loinana masigi makha tarakpada ikoi pijariba ultimatum matam masi phawgi manungda ikoi marilinaba department ga yanaba ma puraktriba phawba hariba dead body amadi postmortem tawba amadi dead body lawba si lawjakiroi loinana masigi matung tarakpada di JAC ga miyam ga kupna khanar matungda tawbe aba makhal makha kayagi agitation chathajagani hariba agitation asida Manipur gi leiriba tongan business civil society organization singna ikoi JAC bu mateng pangbi hoibo pamchi laibak kun makki mafamda thamjari State asida thokliba irang marak asida Bishnupur district ta maru oina lanjenariba IDPs angang singi child rights mapung phana phanghananaba pandamda Manipur Commission for Protection of Child Rights
MCPCR amadi District Administration Bisnupur amadi District asida mathau tauriba lengaki loisang singi makok thongba official sing NGO singa punna khanna nainabagi Convergence meeting amadi si Bisnupur gi conference hall dangasi pangthokre thauram to the Manipur Commission for Protection of Child Rights ki chairman Kaisam Pradeep Kumar ADM Bisnupur Tourism Upendro SP Bisnupur Shankar Dev Thokchom CMO Bisnupur Dr. Lashram Rai Chandra District Social Welfare Officer Nikita Thangzam PHAD SDO Bisnupur SDO BDO Nambol DCPU Bisnupur Atay Office Singi Makok Thongba Official Sing New Life Foundation Gi Secretary Dr. Lamabam Pisak na Chingba NGO Gi Luchingba Singh Su Sargyaki Meeting aduda district asida thengnariba child rights mapung phana phanglibra natraga phangribara haiba khangdoknaba official singna thengnakiba wafam sing MCPCR gi chairperson Kaisam Pradeep Kumar na paudam khi loinana chairperson na angangi right mapung phana phangnaba commission asida draft of action ADM tourism open roda submit tawki MCPCR gi chairperson Kaisam Pradeep Kumar na phongdokhibada ngasi submit tawriba draft action plan asi UNICEF ka loinana changsel leba intervention da phangba data sing da yumpham oiraga sembani Bisnupur district na IDP singbu resettlement tawba hobagi role model oire district administration na khumang chausin na administration tawri maram asina MCPCR semliba draft action asi thabakta onthokpa yanaba mawong semnaba amadi thabakta onthokpa yanaba district administration da submit tawbani aduga MCPCR na 2025 ta social welfare na revise tawkiba children policy lauthok piro amadi draft action plan asi chanahallu Manipur asi model state ama oinaba state government su haiki amaromda ADM Bisnupur tourism open drone su district asida mathau tawriba tongan ba loisang singi makok thongba official singna thamoi sengna kathokpa amaga loinana mathau tawbana district administration Bisnupur na district asida mangzil thana thabak tawba ngamle Hairaduna Hauzik Fauba IDP Singidamak Angamba Thakta Honaba Maramna complaint su amata lakpa leitri Mahakna Makha Taraduna Ngasi Summit Tauram Liba draft action asi Mahaktana Mathakta district administration Miyamga Khanaraga Thabakta Onthoknaba Angamba Thakta Honagani Masi district administration Khaktana su Ngambanate NGO CSO Singi Mateng su Changi Haiki Kumbi Assembly constituency ke Manung Chanba Saiton Salang Konjil Part 1 ge Mahadeva Likaida Leiba Imoinu Imagi Sangaida si Chahi Khudingi Leptana Pangthoktuna Lakpa Imoinu Imagi Irat Thoni Thoram Pangthokre Manipurda Kanglup Anigi Marakta Thokiba Irang Aduna Matam Khara Lep Luraba Matungda Pangthoklakpa Imoinu Irat Thoni Thoram Aduda Kumbi Kendragi MLA su Laktuna Sarugya Khibagalunana Salang Konjil Part 1 gi leiriba main road ki kilometer ahum henbadasu maira than khibaga loinana imoinu ira thoni thoram aduga mari leinana lamdam aduda water padaba santi leiba chahonga hongba chaukhatpa lamdam khunai ama oinaba haiduna lekai adugi miyamna su punna thoni thoram su pangthokre Wangu Apunba Maira Paibilo Bisnupur District in Sindana Ngasi Ahan Boina Kanglei Paki Maira Hogdokiba Numit Puning Singdana Kumbi Assembly constituency ki Wangu Ahan Lup Thong Golai Imoinu Lampakta Ningsing Palan Thoram Pangthokre Thoram aduda Mari Leinana Loikraba Maira Paibi Luchingba Singh Poire Lemarol Apunba Maira Paibi Lup Manipur ki President Oirambi L Memcho Biamadi
ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯋꯥꯡꯉꯨꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯍꯧꯗꯣꯛꯄꯤꯔꯝꯕꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯃꯤꯌꯥꯝꯅ ꯍꯩ ꯂꯩꯀꯠꯇꯨꯅ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯋꯥꯠꯂꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯇꯝ ꯑꯃꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯂꯨꯆꯤꯡꯕꯤ ꯏꯃꯥꯁꯤꯡꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯈꯤ ꯊꯧꯔꯝꯗꯨꯗ ꯋꯥꯡꯉꯨ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯁꯥꯟꯇꯤ ꯂꯩꯃ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ ꯊꯣꯏꯅꯨ ꯂꯩꯃ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯣꯝ ꯃꯤꯅꯥ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯒꯨꯂꯥब ट्रेजरर अमोम ब्रजेश्वरी अतई मरुओबी लुचिंगी इमासिंगसु अमदी वांगू ग्राम पंचायत की फॉर्मर प्रधान अमोम किशोरजित अतई वार्ड मेंबर सिंह क्लब की थौबुरोई कयासु सरयाखी थौरमदुदा मरी लेनना वांगू अपुन मैरा पाइबी लुक की सेक्रेटरी एस थोइनु लेमना हाइकिबदा लमदम सिदा लेरिबा मैरा पाइबी खुदिंगमक मचोय मचोय लेबगी महत्ता अमत्त ओइना पुनसिंदुना अपुनबगी पांगल सेंगतमिनसी लेबाक की थौदोक वाथोक अमा थोलकपा मतमदा अमत्त ओइना थेंगनामिनसी हाइरदुना लाकदबा चही सिंगदसु लेप लेतना ngasiगी नुमित असिदा कंगलेपाक की मैरा हौदोखिबा सिबु निंगसिंगबगी पालन थौरमसी पांगथोकनि हाइखि मैरा पाइबी इमा हाइबसे अपुन बनी अखोय अमतनी हाइबा मफमसे असी खतंग आई थमदेगे करिगुमा मक तौ मतमदा अखोय निजेन मानसी अखोय जे मियोंदगी सोथरी बसे गई लेगे हाइबदो खंगमिनसी आई अमना तौबु मतमदा ए माना तौबसे मसी फैफते हाइदना करी लेगे हुलालगदी लाले हाइबा ताबनी अतुम बदुदी पुतोंगिनसी हाइबा वफमसे आई मियामदा थमदेगे करिगुमा अखोय गिसिदा थौदोमा थोबा तादे अखोय से पुन्ना मानसी हाइबा वफमसे थमदेगे अरोइबदा आई मियामदा कैनोमदा हाइजगे असिगी कंगलेपाकी मैरा हाइना तांगनी आइना ngasi होदोकी बन मिना सिदा कोई कला करी उम्बा मगी मरी करी उमेंता लेजदी कोई इसम समना इमा मैरा पाइबी सिंगो नुसीजबा लायु खलबा इमा सिंगो नुसीजबा की नमकता अकोइना लई सु कटपगी थोमजबा इसम समना पातोक जबनी यूनिवर्सल फ्रेंडशिप ऑर्गेनाइजेशन यूएफओ ना चही खुदिंगी चथदुना लागपा होली फेस्ट प्रोग्राम की मनुंग चन्ना थौबाल डिस्ट्रिक्ट के नोंपोक सकमाइदा लेबा नोंपोक निंगथौगी खुबमदा थौजालबगी थौरम अमा ngarang हौनबी मतुंग इना पांगथोखरे थौबाल डिस्ट्रिक्ट के मनुंग चनबा नोंपोक सकमाइगी नोंपोक लैहाउ चिंगदा नोंपोक निंगथौगी खुबमदा पांगथोखिबा थौनीबगी थौरमदुदा यूएफओ की सेक्रेटरी सिंह कमांडर सिंह अमदी मणिपुर की तोगान तोगान मफमदगी लागपा यूएफओ की मेंबर कयाना सरुक याखी लोइनना अनौब चहीन लागपदा लमदम असिदा खुंदामिनरिबा येलहौ फुरुब सिंह अमत ओइना पुनसिंदुना अमत ओइबगी वखलोंदा युमफम ओइदुना नुंगाइबा याइफबा अमदी चौखटपा खुनाई अमा ओइमिनरसी हाइना ngaranggi थौरम अदुगा मरी लेनना यूएफओ की माइकैदगी लेबाक मियामदा याइफा पाउजेल सुपिरकले सामानिक आर्ट मेटल दा मियामना सखंगनरबा सर्पेंट ऑफ पाखंगबा बैंड नॉर्थ ईस्ट इंडिया की अहानबो ओइना हयेंग लुवांग संगबम दा लेबा वेन्यू बाय एल्स दा इसै नोंमाइगी थौरममा पांगथोकलगनी एक्सट्रीम एंटरटेनमेंट सिंदुना पांगथोकदौरिबा थौरम अदुगा मरी लेनना ngasi lambulen da leba hotel imolis da पांगथोकखिबा पावगी मिफम अमदा बैंड असिगी फाउंडर सु ओइरिबा मल्टी इंस्ट्रूमेंटलिस्ट विशाल जे सिंह ना हाकिबदा मैतैगी अरिबा पुवारी सिंगमदी मालेमगी लैरिबा ट्राइब मखल कयागी ओइबा तोंगान तोंगानबा इंस्ट्रूमेंट सिंगा अमत्ता ओइना पुनसिंदुना सेमरिबा म्यूजिक बैंड अमनी बैंड असिना अहानबा ओइना लमदम असिगी इसै नोंमाइगी इनोसेंट आइज दि स्क्वायर अमदी अतै म्यूजिक बैंड कयागा लोइनना पांगथोकदौरिबा इसै नोंमाइगी थौरम असिबु मियामनसु सरुक याबिदुना मपुंग फाहनबियु हाइनसु महाकना फोंदोखि हौजिक सानबगी पाउ
ngasi gi sanabagi pauda Kolkata da December ki tang kunmapal da ki kuntra phauba pangthokhiba 13 suba National Open Taekwondo Championship 2025 da Manipur na team champion oiba ngamkhre lamdam asigi mai pakraba Manipur team da sarug yakhiba CTI Sagol banamadi UYO Singzamai gi sanaroi singna ngarang Impal International Airport da hek thunglabaga miyamna lei pareng huktuna harau tayamna okhi Championship asigi oina Manipur team gi coach oikhiba Edition Konthau Zamna Mahaki team na overall champion oirakpada apenba phongdokladuna matungda henna fajaba performance piba ngamnaba miyamna sanaroi singbu mateng pangbinaba appeal tawki loinana National Games da Manipur gi sanaroi singna taekwondo masana da medal loba ngamnaba lamdam asigi masak nairaba company singna su sponsor tawiyu haina su appeal tawki Imphal West District Football Association Sindana Patsoi Part 2 ge Pamyal Ground da Chatharakliba Imphal West ki oiba Taret Suba SH Mani Sharma Memorial 3rd Division Football League ki ngasi sanakiba match amada EYDC na IBS ebu goal ahum amada maithiba pikre match asi mai pakraba EYDC ge goal ahum adu Thompson Bishumitra amadi Supreme na match ke minute kuntarok minute kuntra tarok amadi minute yangkai mari chatpada mathang sit na chanki league asigi atopa match amadana RFA amadi KYDO na goal amamam chanaduna draw oiki match asida RFA gi amatangairaba goal mangal na match ke minute 15 chatpada chanki match asi draw oikibana ohen kiba KYDO gi goal na match ke minute humpu manga chatpada Parish na chanki Chatharakliba Likasi gi hayang match leiroi Manipur Veteran Cricket Association Sindana Langthawal Public Ground da Chatharakliba Kunithoi Suba Manipur Veteran Cricket Tournament ke ngasi sanakiba match da YCC Wangkhaina LCCC Lilong Chazingbo wicket manga da maithiba pikre match asida LCCC na ahanba innings da bat pairaga innings ki apiba over kuntra loibada wicket tara tare turaga run chamaga humpuma pal lauduna target run chamaga humpudra Thamkibada YCC na ani suba innings da bet paiduna innings ki over kunipalga ball anida wicket manga turaga target run chamaga humputa lauduna match asi mai pakhi match asi mai pakraba YCC ge sanaroi Everest na man of the match ki title lauki Chatharakliba tournament asi ge hayeng cyclone thangmai banamadi YPHU Warrior Lalambung na sanaragani BCCI na kumja lising ani tara Nepal dagi member oina lausil lakpadagi hauzik phawada lamdam asida cricket masana asibo awang ba thakta pukhatna ba honaduna lakliba umpire amadi committee member singi oiba chehigi ari anau sinabagi langdai amada chehi khudingi sanaba cricket masana ama haukiba kumja lising ani kunmanga gi December 13 da Tauthong public ground da sanaduna Tungdasu masana asi lamdamasida amatta oina pukhat minaba wakhalon kaya phongdongna khi sanakiba match aduga mari leinana MNCA gi maikaidagi chahi aroibagi diary umpire amadi match referee kaya da khusinakhi sanakiba match ka mari leinana W Bhaktaraj ex secretary na phongdokhibada lamdamasida BCCI gi miyang makhada changlakpagi tung inna Lakadoriba chahi kayada Indian team da saruk yaba ngamba sanaroi kaya tholakani haiki Sepak Takraw Federation of India gi miyek makhada Punjab na yumbu oiduna Lovely Professional University da ngarang dagi hauduna Chatharakliba kunmapal suba Junior National Sepak Takraw Championship da nupa kanglup ki team event final da Manipur Delhi ki khutta set ani sinoda maithiduna runners up ki title lokre nupi kanglupta na Manipur na Kerala bu set point ani sinoda maithiba piduna winner oiba ngamki
All Jiribam Sports Association AJSA na sindana Jiribam High Secondary School gi sanabungda team taret na saruk yadana sanariba ani suba ilangbam tomba sing Memorial Junior Boys Under 17 Football Tournament 2025-2026 ke ngasi sanakiba ahanba quarter final knockout match ta Sonapur GPSA na Digli NLC bu goal ani amada maithiba piduna Sonapur GPSA semi final changkre Hayang ani suba quarter final knockout match ta Oriental Club ka Yaul Club ka sanagani ngasi gi match ta center referee da Amazing Panmei assistant referee da Shah Jamal amadi Iqbal amasung reserve referee da Aziz Haider na conduct ki ngasi gi match ta Sonapur GPSA na toss ngamduna side khan ki aduga Digli NLC na ball kauduna sanaba hoki Sonapur GPSA amadi Digli NLC team animakna Fazaba performance utki adubu maikai animaktagi half mamangda goal amata chanba ngamna khide half matungda Sonapur GPSA gi sanaroi Dilwar Darna nifu suba minute amadi humpu nipal suba minute ta goal ani chankhi Digli NLC gi amata ngairba goal adu rongthai pauna humpu tare suba minute ta goal ama chanduna apiba matamda Sonapur GPSA na Digli NLC bu goal ani amada maithiba pikhibani Loisilakpada maru oba pau amuk hana Aikhoi masel afaba wakal khanduna amana amagi mateng pangnaraba matamda nusi chanana hingminnaba ngamgani haina Manipur Legislative Assembly ki Speaker TA Satyabratana phongdokre Luching Purel Chingsubam Akaba Laikhidabagi Taramapal Suba Ningsing Thoram Wakha Lema Chingda Leba Mahapusubam Japang India lengak na Manipur kandagi mahutta hambal ka na bahonarakpadagi ngasi gi Manipur ni ngasi orakpani haina veteran politician o na haike lamdam asida phong liba maru oiba nungtil gi pauche ama oriba kangle paki mairagi lupu manga suba mapo kumon thoram pangthok kibaga lonena veteran journalist kayada apna makidol tamduna sai khnabotre amadi Kolkata da pangthok kiba taramathoi suba National Open Taekwondo Championship 2025 da Manipur team na overall team champion oitre Ngasigi onadi ISCOM news na pizaba Manipuri pau matanga selo shinjari miyang tabiraba singbu amuka hana khurumjari